ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯇꯧꯔꯛꯑꯅꯤ. ꯁꯤꯁꯤꯅ ꯄꯥꯡꯈꯣꯛꯂꯥ ꯃꯅꯥꯅꯦ, ꯑꯗꯩꯁꯤꯅ ꯍꯣꯔꯦꯟ ꯆꯦꯡ ꯍꯥꯞꯄꯛꯑꯅꯤ. ꯁꯤ ꯁꯦꯕꯣꯠ ꯂꯩꯔꯦ, ꯁꯤ ꯃꯥꯏꯔꯦꯟ ꯃꯅꯥ ꯂꯩꯔꯦ, ꯁꯦꯕꯣꯠ ꯃꯅꯥ ꯂꯩꯔꯦ. ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯆꯜ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯎꯇꯤ ꯑꯁꯪꯕꯩꯗꯤ. ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯅꯥ ꯀꯥꯏ ꯍꯥꯞꯄ ꯌꯥꯏ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯇ꯭ꯔꯦ, ꯍꯥꯞꯇ꯭ꯔꯦ. ꯑꯗꯣ ꯁꯤꯅ ꯍꯣꯔꯦꯟ ꯏꯀꯥꯏꯊꯕꯤꯀꯣ, ꯁꯤ ꯁꯤꯡꯖꯨ ꯇꯧꯔꯛꯑꯅꯤ. ꯏꯀꯥꯏꯊꯕꯤꯁꯤꯅ ꯊꯥꯡꯖꯤꯡꯒ ꯇꯧꯔꯒ, ꯑꯗꯩꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ. ꯁꯤ ꯇꯦꯅꯋꯥꯟꯕꯤꯁꯤꯁꯨ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯤꯡꯖꯨꯒꯤꯗꯣ ꯑꯝꯇ ꯍꯥꯞꯄꯛꯑꯅꯤ. ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ. ꯑꯗꯩ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯈꯤꯅꯤ. ꯁꯤꯗꯤ ꯎꯀꯥꯕꯤꯁꯦ ꯇꯥꯎꯔꯒ ꯍꯥꯞꯇꯣꯏꯅꯦ. ꯁꯤꯁꯨ ꯉꯁꯤꯒꯤꯗꯤ 3ꯇꯪ ꯇꯧꯔꯅꯤ. ꯑꯗꯩ ꯈꯔ ꯑꯃꯅ ꯆꯐꯨ ꯃꯆꯥꯗ ꯍꯥꯞꯄ ꯏꯁꯤꯡ ꯍꯥꯞꯄꯒ ꯌꯣꯛꯑ ꯊꯝꯈ꯭ꯔꯅꯤ. November 11. ꯑꯩꯁꯦ ꯍꯤꯟꯖꯥꯡꯈꯩꯁꯦ ꯁꯦꯝꯃꯝꯃꯒ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯥꯛꯁꯟꯗꯅ ꯆꯠꯂꯦ. ꯑꯩꯈꯣꯏ ꯃꯥ ꯅꯣꯏ ꯊꯣꯡꯕꯤꯔꯝꯃꯦ. ꯁꯦ ꯑꯗꯨꯝ ꯃꯩ ꯊꯥꯒꯠꯄꯒ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯃꯆꯜꯈꯩꯗꯣ ꯂꯣꯏ ꯍꯥꯞꯆꯜꯂꯅꯤ. ꯆꯦꯡꯅꯦ, ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯄꯥꯡꯈꯣꯛꯂꯥ ꯃꯅꯥ, ꯑꯗꯩꯗꯤ ꯁꯦꯕꯣꯠ ꯃꯅꯥ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯅꯤ ꯏꯁꯤꯡ ꯏꯪꯉꯤꯉꯩꯁꯤꯗ. ꯄꯥꯡꯈꯣꯛꯂꯥ ꯃꯅꯥꯁꯤꯗꯤ ꯏꯪꯉꯤꯉꯩꯗ ꯍꯥꯞꯇꯕ ꯌꯥꯗꯦ. ꯑꯇꯩꯁꯤꯕꯨꯗꯤ ꯈꯔ ꯁꯥꯒꯠꯂꯛꯑꯁꯨ ꯌꯥꯏꯀꯣ. ꯇꯣꯔꯕꯣꯠꯁꯨ ꯍꯥꯞꯆꯜꯂꯅꯤ ꯁꯤꯗ. ꯁꯣꯏꯗꯥꯕꯒ ꯍꯥꯞꯆꯟꯕꯤꯔꯅꯤ. ꯏꯪꯉꯤꯉꯩꯗ ꯍꯥꯞꯍꯧꯒꯗꯕ ꯁꯤꯁꯨ. ꯄꯥꯡꯈꯣꯛꯂꯥ ꯃꯅꯥꯗꯣ ꯑꯗꯨꯏꯗꯨꯅ ꯃꯨꯜꯂꯝꯃꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯣꯠꯄꯤꯗꯣꯏꯅꯤ. ꯑꯗꯨꯏ ꯃꯃꯥꯡꯗ ꯑꯣꯠꯄ ꯌꯥꯗꯦ, ꯂꯦꯡꯗꯣꯏꯅꯤ. ꯏꯟꯖꯥꯡ ꯊꯣꯡꯅ ꯅꯥꯀꯟꯗ ꯉꯥꯁꯨ ꯇꯥꯎꯊꯣꯛꯄꯤꯔꯦ. ꯃꯆꯨꯁꯦ ꯁꯪꯕ ꯍꯧꯔꯛꯑꯦ. ꯁꯤꯁꯦ ꯂꯣꯏꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯛꯑꯦ. ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯅꯕ ꯁꯪꯒꯣꯝ ꯃꯍꯤꯁꯦ ꯈꯔ ꯍꯩꯖꯤꯜꯂꯅꯤ. ꯉꯥꯏꯍꯥꯛ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯘꯤ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ. ꯎꯇꯤꯁꯤꯗꯤ ꯃꯩꯗꯣ ꯄꯤꯛꯅ ꯂꯩꯊꯔꯒ ꯑꯗꯨꯝ ꯄꯦꯛ ꯄꯦꯛ ꯁꯧꯍꯜꯂꯒ ꯍꯦꯟꯅ ꯍꯥꯎꯋꯦ. ꯑꯗꯣ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯣꯠꯄꯤꯒꯗꯕ ꯃꯥꯗꯤ. ꯃꯨꯜꯂꯛꯄꯁꯤꯗ ꯁꯤꯡ ꯑꯁꯨꯕꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯏꯁꯟꯕꯤꯗꯣꯏꯅꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ. ꯁꯤ ꯁꯣꯛ ꯑꯃꯨꯛ ꯇꯧꯔꯅꯤ. ꯁꯤ ꯁꯣꯛ ꯇꯧꯕꯁꯤꯅꯅꯦ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯍꯤꯟꯖꯥꯡꯁꯦ. ꯂꯣꯏꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯁꯣꯛ ꯇꯧꯁꯟꯕꯁꯦ. ꯂꯣꯏꯔꯦ, ꯆꯥꯕꯤ ꯔꯦꯗꯤ ꯑꯣꯏꯔꯦ. ꯎꯇꯤ ꯊꯣꯡꯕꯅꯤ ꯆꯒꯦꯝ ꯎꯇꯤ. ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯅ ꯊꯣꯡꯍꯜꯂꯤꯅꯤ. ꯑꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯏꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕꯅꯤ.
ꯎꯇꯤ ꯊꯣꯡꯕ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯏꯔꯣꯝꯕ ꯑꯃꯒ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯑꯃꯒꯅꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯎꯇꯤꯁꯦ ꯆꯥꯕ ꯅꯨꯡꯉꯥꯏꯌꯦ ꯈꯔ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯅꯦꯅ ꯇꯧꯔꯤꯅꯤ ꯃꯍꯥꯎ ꯌꯦꯡꯖꯔꯒꯦ ꯁꯤ ꯍꯥꯎꯏ ꯍꯥꯎꯏ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯁꯥꯏꯕꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯏꯕ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯆꯥꯅꯤꯡꯅ ꯆꯥꯕꯗꯔ ꯈꯪꯗꯦ